ꯃꯅꯥꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ 𝐴ꯕꯦ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯟ ꯑꯃꯗ ꯇꯣꯃꯥꯜ ꯀꯧꯕ ꯑꯍꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ, ꯊꯕꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯍꯩ ꯊꯥꯖ, ꯅꯪꯕꯨ ꯍꯧꯒꯠꯂꯨꯅꯦ, ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯦꯅꯦ ꯅꯪꯕꯣ꯫ ꯊꯥꯖꯅ, ꯏꯃꯥ, ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯈꯤꯒꯦ, ꯉꯁꯤꯗꯤ ꯌꯥꯝ ꯏꯪꯉꯦꯕ꯫ ꯍꯩ, ꯀꯔꯟ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤ, ꯅꯪ ꯗꯥꯆꯧꯗꯣ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯍꯧꯒꯠꯂꯒ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯂꯨꯆꯣ꯫ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯏꯃꯥ ꯀꯣꯛ ꯊꯣꯡꯉꯣ, ꯏꯪꯕꯁꯤꯗ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯏꯔꯨꯖꯔꯒ ꯆꯥꯛꯀ ꯊꯣꯡꯕ ꯉꯝꯂꯔꯣꯏ ꯑꯩ꯫ ꯊꯕꯥ ꯁꯥꯎꯅ ꯃꯆꯥꯗ ꯆꯩꯔꯛꯏ꯫ ꯑꯁꯨꯛ ꯌꯥꯝ ꯇꯟꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ? ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯣ? ꯍꯧꯒꯠꯂꯣ ꯍꯥꯏꯔꯗꯤꯅꯦ ꯁꯠ ꯍꯧꯒꯠꯂꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥꯗꯨ ꯉꯥꯡꯗꯅ ꯃꯆꯥꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯄꯣꯛꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯤꯡꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯜꯅ ꯃꯆꯤꯟ ꯇꯨꯝꯊꯣꯛꯇꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ, ꯀꯩꯗꯧꯔꯤ ꯏꯆꯜꯇꯣꯝꯕꯤ, ꯅꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯑꯃꯨꯛ ꯊꯣꯛꯂꯛꯂꯕꯗꯤ? ꯊꯥꯖ ꯃꯕꯨꯡꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯆꯤꯟ ꯇꯨꯝꯊꯣꯛꯂꯒ ꯊꯣꯛꯂꯛꯂꯤꯕꯁꯦ ꯇꯥꯆꯧꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯀꯩꯗꯧꯔꯕ ꯏꯆꯜꯇꯣꯝꯕꯤ? ꯇꯥꯆꯧꯅ ꯏꯅꯝꯃ ꯄꯨꯁꯤꯜꯂꯛꯂꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯋꯥꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯕꯥꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯍꯩ, ꯁ꯭ꯋꯥꯏꯗꯅꯦ ꯊꯕꯛ ꯌꯥꯝꯅ ꯐꯕꯤ ꯁꯥꯗꯅ ꯂꯩꯔꯅꯨ, ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯏꯔꯨꯗꯣ ꯁꯠ ꯂꯨꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯨ, ꯏꯃꯥꯅ ꯍꯦꯟꯖꯥꯡꯒ ꯂꯣꯏꯅ ꯍꯦꯛꯂꯒ ꯊꯅꯝꯃꯕꯅꯤ꯫ ꯊꯥꯖꯗꯣ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯝꯃꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯆꯜ ꯑꯁꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥꯕꯨ ꯃꯧ ꯄꯥꯝꯃꯤꯅꯦ꯫ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ, ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤꯅꯦ꯫ ꯅꯠꯇꯦ, ꯏꯆꯥꯒꯤꯕꯨ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯏꯃꯥꯗ ꯍꯥꯏꯌꯨ, ꯂꯩꯇ꯭ꯔꯒꯅ ꯏꯃꯥ ꯍꯣꯏꯅ ꯊꯤꯅꯕ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯏꯃꯥ, ꯅꯆꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯃꯕꯨꯗꯤ ꯂꯩ, ꯃꯥꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯊꯕꯥ ꯈꯔ ꯍꯔꯥꯎꯅ, ꯏꯆꯥꯒ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯑꯊꯨꯕꯗꯅꯦ ꯏꯃꯧꯗꯣ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯇꯣꯝꯗ ꯍꯥꯏꯖꯩ, ꯏꯃꯥꯅꯁꯨ ꯄꯨꯁꯤꯜꯂꯛꯄꯒꯤ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯃꯊꯪ ꯎꯅꯕꯗ ꯍꯦꯛꯇ ꯆꯦꯜꯂꯒꯦ꯫ ꯇꯣꯝꯄꯣꯛꯇꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯇꯣꯃꯥꯜꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ꯫ ꯆꯥꯇꯣꯝꯕꯤ, ꯀꯔꯤ ꯍꯦꯟꯖꯥꯡꯅꯣꯅꯦ ꯏꯆꯥꯅ ꯊꯣꯡꯂꯤꯕꯗꯨꯕꯣ? ꯃꯅꯝꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯏꯄꯥꯗꯤ ꯏꯆꯥꯒꯤ ꯍꯦꯟꯖꯥꯡ ꯃꯅꯝꯁꯦ ꯇꯥꯕꯗ ꯆꯥꯛꯀ ꯈꯪꯂꯥꯝꯂꯥꯝꯃꯛꯏꯅꯦ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯉꯥꯐꯛꯀ ꯍꯥꯞꯂꯒ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯄꯥꯕ꯫ ꯑꯗꯨꯗꯤ ꯏꯄꯥꯅ ꯄꯥꯝꯖꯕ ꯌꯦꯟꯁꯥꯡꯅꯤꯅꯦ, ꯊꯣꯡꯉꯨ꯫ ꯏꯄꯥꯁꯨꯅꯦ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯃꯄꯥꯟꯗ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛꯇ ꯌꯥꯏꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯌꯣꯡꯆꯥꯛꯇꯣ ꯀꯟꯅ ꯈꯦꯠꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯐꯥꯟ ꯑꯃ ꯂꯧꯗꯨꯅ ꯃꯆꯜꯅ ꯌꯣꯡꯆꯥꯛ ꯈꯦꯠꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ, ꯆꯥꯇꯣꯝꯕꯤ, ꯌꯣꯡꯆꯥꯛꯇꯣ ꯇꯥꯆꯧ ꯈꯦꯠꯄꯤꯔꯒꯦ꯫ ꯀꯗꯥꯏ, ꯅꯪꯅ ꯈꯨꯠꯀꯗꯣ ꯂꯣꯏ ꯀꯥꯏꯔꯅꯤ, ꯅꯨꯄꯥꯅ ꯀꯩ ꯆꯜꯁꯦ ꯑꯃꯠꯇ ꯄꯥꯝꯕꯤꯔꯔꯣꯏ, ꯈꯨꯠ ꯀꯥꯏ ꯍꯥꯏꯗꯅ ꯍꯌꯦꯡ ꯑꯃꯨꯛ ꯁꯤꯠꯇ꯭ꯔꯗꯤ ꯅꯪ ꯊꯛꯄꯒ ꯉꯝꯖꯔꯔꯣꯏ꯫ ꯊꯥꯖ ꯁꯥꯎꯅ, ꯇꯥꯆꯧ, ꯅꯪ ꯑꯩꯉꯣꯟꯗꯅꯦ ꯈꯠꯅꯕ ꯌꯥꯝ ꯍꯧꯅꯨ, ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯍꯦꯟꯖꯥꯡꯗ ꯊꯨꯝ ꯈꯨꯕꯥꯛ ꯑꯃ ꯍꯥꯞꯆꯤꯟꯖꯅꯤ꯫ ꯅꯪꯅ ꯊꯨꯝ ꯍꯥꯞꯆꯤꯜꯂꯁꯨ ꯑꯩ ꯏꯁꯤꯡ ꯇꯣꯠꯂꯒ ꯆꯥꯅꯤꯅ ꯀꯔꯤꯝ ꯈꯟꯕꯤꯗꯦ꯫ ꯆꯥꯅꯤꯕ, ꯅꯪꯗꯤ ꯄꯥꯈꯪ ꯑꯔꯤꯕ, ꯅꯨꯄꯤ ꯐꯪꯗꯕ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ, ꯅꯨꯄꯤꯒꯤꯗꯤ ꯀꯣꯛꯇꯣꯡ ꯑꯃ ꯂꯩ, ꯑꯩꯅ ꯊꯤꯔꯣꯏꯅ ꯊꯤꯗꯕꯩ ꯋꯥꯅꯤ,
ꯑꯩꯕꯨ ꯌꯥꯝ ꯐꯪꯗꯕꯗꯧꯅ ꯁꯛ ꯈꯨꯊꯤꯗꯨꯒ ꯁ꯭ꯋꯥꯏꯗ ꯐꯖꯕ ꯑꯃꯨꯛ ꯁꯥꯔꯅꯨ ꯌꯦꯡꯅꯤꯡꯗꯦ ꯇꯥꯆꯧ ꯅꯪ ꯑꯣ ꯑꯩꯁꯦ ꯁꯛꯊꯤ ꯍꯥꯏꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛ ꯁꯦꯜ ꯐꯪꯂꯛꯄꯗ ꯁꯅꯥ ꯁꯥꯕꯤꯒꯦ ꯇꯧꯕꯅꯤ ꯑꯩ ꯁꯛꯊꯤ ꯍꯥꯏꯔꯕꯅꯤꯅ ꯁꯥꯕꯤꯔꯔꯣꯏꯀꯣ ꯊꯥꯖ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯊꯥꯖ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯥꯆꯧ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯒꯤ ꯇꯥꯆꯧꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯅꯥꯝ ꯂꯩꯇꯦ ꯇꯥꯆꯧꯅ 이ሄꯟ ꯍꯦꯜꯂꯦ ꯑꯗꯨ ꯇꯥꯆꯧ ꯑꯩꯒꯤ ꯁꯅꯥ ꯁꯥꯕꯤꯅꯦ ꯍꯥꯏꯕꯗꯣ ꯈꯨꯗꯣꯞ ꯑꯣꯏꯅ ꯁꯥꯕꯤꯌꯨꯀꯣ ꯁꯥꯔꯣꯏ ꯈꯨꯗꯣꯞꯀ ꯅꯪꯅ ꯑꯩ ꯁꯛꯊꯤ ꯍꯥꯏꯈꯤꯕꯅꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯊꯕꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯆꯥꯛ ꯊꯣꯡꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯡ ꯐꯨꯠꯂꯤꯔꯣ ꯊꯥꯖ ꯁꯧ ꯁꯧ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯅꯨꯡ ꯐꯨꯠꯂꯤꯅꯦ ꯅꯨꯡ ꯐꯨꯠꯂꯤꯕ ꯊꯕꯥ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ ꯁꯧ ꯁꯧꯗ ꯂꯥꯎꯔꯒ ꯂꯩꯔꯤꯕ ꯑꯁꯤꯕꯣ ꯊꯥꯖ ꯃꯆꯤꯟ ꯑꯗꯨ ꯄꯩꯗꯨꯅ ꯏꯃꯥꯅ ꯑꯩ ꯎꯕ ꯈꯨꯗꯤꯡ ꯈꯠꯅꯕ ꯁꯨꯝ ꯍꯧꯔꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯁꯧ ꯁꯧ ꯂꯥꯎꯕ ꯇꯥꯕ ꯃꯆꯤꯟꯁꯦ ꯈꯨꯝꯗꯣꯏꯗ ꯇꯧꯔꯒ ꯂꯩ ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯀꯜꯂꯤꯕ ꯅꯆꯤꯟ ꯑꯗꯣ ꯊꯨꯒꯥꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯆꯤꯟ ꯊꯨꯒꯥꯏꯕ ꯅꯠꯇꯦ ꯍꯥꯠꯀꯦꯒ ꯍꯥꯠꯇꯣꯛꯄꯤꯔꯣ ꯇꯣꯝꯄꯣꯛ ꯃꯆꯜꯕꯨ ꯌꯦꯡꯗꯨꯅ ꯆꯧꯇꯣꯝꯕꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯇꯥꯆꯧ ꯊꯕꯛ ꯆꯠꯄ ꯊꯦꯡꯂꯤ ꯆꯥꯛꯇꯨ ꯊꯤꯅꯕ ꯇꯧꯔꯣ ꯊꯥꯖꯁꯨ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛ ꯑꯗꯨꯒꯤ ꯊꯤꯔꯤ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯇꯣꯃꯥꯜꯅ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯏꯆꯥ ꯇꯣꯝꯕꯤꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯁꯦ ꯊꯥꯖꯗꯨ ꯃꯄꯥꯅ ꯃꯥꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡ ꯍꯥꯎꯋꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ ꯇꯣꯝꯄꯣꯛ ꯃꯆꯜꯕꯨ ꯁꯥꯎꯍꯟꯒꯦ ꯈꯜꯂꯗꯨꯅ ꯕꯥꯕꯥ ꯑꯩꯗꯤ ꯀꯌꯥ ꯍꯧꯕ ꯌꯧꯗꯦ ꯃꯣꯔꯣꯛ ꯈꯪꯁꯥ ꯁꯥꯕꯗꯧꯅ ꯇꯧꯏ ꯊꯥꯖ ꯁꯥꯎꯔꯞꯅ ꯅꯔꯩ ꯈꯦꯠꯂꯝꯃꯣꯏ ꯑꯗꯨꯅꯅꯤ ꯑꯁꯨꯛ ꯍꯥꯎꯔꯤꯕ ꯍꯦꯟꯖꯥꯡ ꯑꯁꯤꯕꯨ ꯍꯥꯎꯏꯀꯣ ꯕꯥꯕꯥ ꯍꯥꯎꯏ ꯍꯥꯎꯏ ꯃꯣꯔꯣꯛꯁꯨ ꯊꯨꯝꯁꯨ ꯆꯞ ꯆꯥꯏ ꯇꯣꯝꯄꯣꯛ ꯅꯣꯛꯂꯒ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏ ꯏꯆꯜꯇꯣꯝꯕꯤꯅ ꯊꯣꯡꯂꯒꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯇꯣꯝꯄꯣꯛꯇꯨ ꯃꯈꯣꯏꯒ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯏꯔꯤꯛ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯔꯤꯛ ꯑꯁꯤ ꯌꯦꯡꯕꯗꯗꯤ ꯏꯪ ꯇꯞꯄꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯏꯔꯤꯛ ꯃꯃꯤꯠ ꯌꯥꯝꯅ ꯌꯥꯝꯃꯤ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯀꯣꯏꯔꯝꯃꯤ ꯏꯔꯤꯛꯀ ꯃꯅꯥꯎꯅꯨꯄꯤ ꯆꯅꯨꯒꯗꯨ ꯇꯣꯝꯄꯣꯛꯄꯨ ꯎꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯆꯅꯨꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯝꯃꯤ ꯏꯔꯤꯛꯅ ꯆꯅꯨꯗꯒꯤ ꯆꯍꯤ 6 ꯍꯜꯂꯝꯃꯤ ꯏꯔꯤꯛ ꯑꯃꯗꯤ ꯆꯅꯨ ꯃꯁꯛ ꯂꯣꯏꯅ ꯐꯖꯔꯝꯃꯤ ꯇꯣꯝꯄꯣꯛꯁꯨ ꯏꯔꯤꯛ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯔꯤꯛꯀ ꯆꯅꯨꯒꯁꯨ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯏꯔꯤꯛ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯇꯥ ꯇꯣꯝꯄꯣꯛ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯀꯨꯏꯔꯦ ꯑꯗꯣ ꯃꯥꯗꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯇꯣꯝꯄꯣꯛ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯏꯔꯤꯛ ꯅꯣꯏ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯁꯨ ꯃꯁꯛ ꯐꯖꯩ ꯆꯅꯨꯅ ꯃꯆꯦꯗ ꯏꯆꯦ ꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯏꯆꯦ ꯅꯪꯒ ꯀꯣꯏꯅꯔꯤꯔꯣ ꯏꯔꯤꯛꯇꯨ ꯃꯅꯥꯎꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤ ꯇꯧꯔꯝꯃꯤ ꯇꯣꯝꯄꯣꯛꯇꯤ ꯆꯅꯨꯒꯤ ꯋꯥꯗꯨꯗ ꯉꯛꯂꯝꯃꯤ ꯇꯣꯝꯄꯣꯛ ꯏꯔꯤꯛꯇ ꯌꯦꯡꯗꯨꯅ ꯏꯔꯤꯛ ꯅꯪ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯁꯨ ꯈꯪꯅꯕ꯭ꯔꯣ ꯏꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯝ ꯏꯪꯅ ꯍꯥꯏꯔꯛꯏ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯝꯒꯗꯕ ꯃꯥꯟꯕ꯭ꯔꯅꯦ ꯃꯥꯟꯗꯦꯗ ꯁꯨꯝ ꯍꯪꯕꯅꯦ ꯑꯗꯣ ꯏꯅꯦ ꯄꯤꯁꯛꯀꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯁꯦ ꯍꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯤꯁꯛꯀꯤ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯝꯃꯤ ꯅꯣꯡꯃ ꯇꯣꯝꯄꯣꯛꯀꯤ ꯃꯔꯨꯞ ꯃꯩꯔꯥꯕꯗꯨ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯩꯔꯥꯕꯅ ꯏꯇꯥꯎ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯏꯇꯥꯎꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩ ꯄꯥꯎꯅꯣ ꯏꯇꯥꯎ ꯏꯔꯤꯛꯇꯣ ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏ ꯍꯥꯏꯅꯩ ꯉꯔꯥꯡꯁꯨ ꯑꯩꯅ ꯏꯅꯦ ꯍꯣꯏꯗ ꯆꯠꯄꯗ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯏ ꯇꯣꯝꯄꯣꯛ ꯃꯇꯥꯎꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯥꯅꯗꯤ ꯏꯔꯤꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯤ ꯏꯇꯥꯎ ꯑꯩꯁꯨ ꯆꯤꯡꯅꯕꯗꯤ ꯀꯣꯏꯔꯕꯅꯤ ꯏꯇꯥꯎ ꯅꯪ ꯏꯔꯤꯛꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯅꯧ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯍꯌꯦꯡ ꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯃꯩꯔꯥꯕꯁꯨ ꯆꯠꯈ꯭ꯔꯦ ꯇꯣꯝꯄꯣꯛꯇꯣ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯃ ꯇꯣꯝꯄꯣꯛꯇꯣ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯔꯝꯗꯦ ꯊꯥꯖꯗꯨ ꯃꯕꯨꯡꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯆꯜꯇꯣꯝꯕꯤ ꯇꯥꯆꯧ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯤꯗꯤ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯤ ꯑꯗꯨꯅ ꯆꯥꯗꯕꯅꯤ ꯇꯥꯆꯧ ꯑꯣꯏꯗꯕ ꯉꯥꯡꯅꯨ ꯇꯥꯆꯧꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤꯗꯣ ꯅꯆꯜꯁꯨ ꯎꯕ ꯐꯪꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯕꯁꯦ ꯇꯥꯆꯧ ꯏꯆꯜꯇꯣꯝꯕꯤ
ꯇꯥꯆꯧ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯃꯇꯝꯁꯤꯁꯨ ꯊꯦꯡꯂꯤ ꯇꯨꯝꯅꯕ ꯇꯧꯔꯨꯔꯣ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯪꯂꯔꯣꯏ ꯇꯥꯆꯧꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯇꯨꯝꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯨ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛꯇꯨ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗꯦ ꯏꯔꯤꯛ ꯍꯣꯏꯒꯤ ꯈꯨꯟꯗ ꯂꯥꯛꯂꯝꯃꯤ ꯑꯉꯥꯡ ꯑꯃ ꯏꯔꯤꯛꯄꯨ ꯀꯧꯊꯣꯛꯅꯕ ꯊꯥꯔꯝꯃꯤ ꯇꯣꯝꯄꯣꯛ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯏꯔꯤꯛ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯅꯨꯗꯨ ꯊꯣꯛꯂꯛꯏ ꯇꯣꯝꯄꯣꯛ ꯆꯅꯨꯕꯨ ꯎꯕꯗ ꯆꯅꯨ ꯅꯣꯏꯒꯤ ꯆꯦꯗꯤ ꯊꯣꯛꯂꯛꯇ꯭ꯔꯕ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯈꯣꯏ ꯆꯦꯗꯣ ꯉꯔꯥꯡ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯗꯤ ꯇꯥ ꯇꯣꯝꯄꯣꯛ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦꯀꯣ ꯇꯣꯝꯄꯣꯛ ꯆꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯏꯔꯤꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ ꯆꯅꯨꯗꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯆꯅꯨꯕꯨ ꯈꯝꯂꯝꯃꯤ ꯆꯅꯨ ꯅꯪꯕꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯍꯣꯏ ꯄꯥꯝꯃꯦ ꯇꯥ ꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯈꯤꯁꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯥꯝꯅ ꯍꯧꯕ ꯄꯣꯠꯐꯝ ꯑꯃ ꯂꯩ ꯆꯅꯨ ꯍꯔꯥꯎꯅ ꯍꯣꯏ ꯌꯥꯏꯌꯦ ꯇꯥ ꯇꯣꯝꯄꯣꯛ ꯆꯥꯔꯨꯁꯦ ꯕꯣꯔꯥꯁꯨ ꯆꯥꯁꯤꯀꯣ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯂꯣꯏꯅ ꯄꯤꯖꯗꯣꯏꯅꯤ ꯇꯣꯝꯄꯣꯛꯀ ꯆꯅꯨꯒꯗꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯆꯠꯃꯤꯟꯅꯈꯤ ꯇꯣꯝꯄꯣꯛ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯏꯔꯤꯛ ꯅꯪꯅ ꯑꯩꯕꯨ ꯁꯥꯟꯅꯔꯝꯕꯒꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯆꯅꯨꯕꯨ ꯑꯩꯅ ꯉꯁꯤꯃꯛ ꯆꯦꯟꯒꯅꯤ ꯊꯥꯖꯁꯨ ꯃꯇꯥ ꯈꯔꯒ ꯁꯤꯡꯖꯨ ꯆꯥꯔꯤ ꯊꯥꯖꯅ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯀꯌꯥ ꯆꯥꯗꯦ ꯑꯩꯗꯤ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯅꯤꯡꯉꯤ ꯐꯖꯇꯣꯟꯅ ꯏꯇꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯣꯔꯣꯛꯇ ꯇꯧꯔꯒ ꯂꯩ ꯈꯔ ꯂꯩꯔꯗꯤ ꯅꯁꯛꯇꯣ ꯃꯣꯔꯣꯛ ꯃꯥꯜꯂꯛꯑꯅꯤ ꯅꯪ ꯃꯣꯔꯣꯛ ꯃꯥꯜꯂꯗꯤ ꯐꯩ ꯍꯥꯏꯅꯤꯅꯦ ꯑꯌꯦꯡꯕꯤꯅ ꯏꯇꯥ ꯊꯥꯖ ꯅꯣꯏꯒꯤ ꯏꯃꯥꯒ ꯅꯪꯒ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯎꯅꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯍꯣ ꯆꯨꯝꯃꯦ ꯏꯕꯦꯝꯃ ꯆꯨꯝꯃꯦ ꯅꯨꯡꯇꯤꯒꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒ ꯂꯥꯎꯅꯔꯤꯁꯦ ꯈꯪꯗꯦꯗ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗꯦ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯑꯗꯨꯒꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯐꯥꯗ꯭ꯔꯁꯨ ꯇꯥ ꯄꯨꯔꯦꯝꯕ ꯂꯩꯔꯤꯁꯤꯗꯤ ꯇꯥ ꯄꯨꯔꯦꯝꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ ꯐꯖꯇꯣꯟꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥ ꯊꯥꯖ ꯇꯥ ꯄꯨꯔꯦꯝꯕꯗꯣ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯁꯨꯕ ꯅꯣꯝꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯈꯨꯟ ꯑꯁꯤꯗ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯇꯥ ꯄꯨꯔꯦꯝꯕꯒꯤ ꯃꯇꯧ ꯇꯝꯃꯣ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯀꯣꯛ ꯌꯥꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩꯁꯨ ꯌꯥꯊꯣꯛꯈ꯭ꯔꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯇꯥ ꯄꯨꯔꯦꯝꯕꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯁꯤꯡꯖꯨ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ ꯇꯣꯝꯄꯣꯛꯅ ꯆꯅꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯃꯩꯔꯥꯕꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯆꯅꯨꯅ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯀꯔꯥꯏꯗꯅꯣ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏꯅ ꯑꯩꯕꯨ ꯊꯤꯟꯅꯔꯝꯂꯅꯤꯌꯦ ꯇꯣꯝꯄꯣꯛ ꯆꯅꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯅꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯗꯕꯅꯤ ꯆꯅꯨ ꯇꯣꯝꯄꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯅꯪ ꯍꯥꯏꯗꯨ ꯀꯩꯅꯣ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ ꯑꯩ ꯇꯥ ꯇꯣꯝꯄꯣꯛꯇ ꯆꯦꯟꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗ ꯊꯤꯟꯗꯨꯅ ꯀꯞꯂꯤ ꯆꯅꯨꯗꯨ ꯇꯣꯝꯄꯣꯛꯅ ꯆꯅꯨꯕꯨ ꯊꯦꯝꯂꯝꯃꯤ ꯆꯅꯨ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯁꯤꯡꯖꯨ ꯕꯣꯔꯥꯁꯨ ꯅꯨꯡꯇꯤꯒꯤ ꯄꯤꯖꯅꯤ ꯅꯪꯅ ꯆꯥꯅꯤꯡꯒꯦ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯩꯅ ꯂꯣꯏꯅ ꯄꯤꯖꯗꯣꯏꯅꯤ ꯁꯅꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯑꯁꯦꯡꯕꯒꯤ ꯄꯤꯖꯒꯗ꯭ꯔꯥ ꯇꯥ ꯇꯣꯝꯄꯣꯛ ꯑꯁꯦꯡꯕꯒꯤ ꯄꯤꯖꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥ ꯇꯣꯝꯄꯣꯛꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯆꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯑꯗꯨꯝ ꯃꯃꯣ ꯅꯣꯛꯂꯝꯃꯤ ꯁꯣꯝꯗꯅ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯆꯥ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯊꯕꯥꯗꯨ ꯂꯩꯕ ꯌꯥꯔꯝꯗꯦ ꯊꯕꯥ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯨ ꯀꯧꯔꯝꯃꯤ ꯊꯥꯖꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯣ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀ꯭ꯋꯥꯛ ꯇꯧꯅ ꯀꯧꯔꯤꯕꯗꯨꯅ ꯍꯥꯏ ꯏꯃꯥ ꯁꯥꯕꯤ ꯅꯥꯕꯨꯡꯗꯣ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯁꯤꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤꯅꯦ ꯍꯣ ꯏꯃꯥ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯇꯥꯆꯧꯗꯣ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯅ ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯃꯥꯏꯅ ꯍꯟꯖꯔꯛꯀꯅꯤ ꯍꯩ ꯏꯃꯥ ꯁꯥꯕꯤ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯅꯥꯕꯨꯡꯗꯣ ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯄꯥꯈꯠꯂꯤꯕꯅꯤꯅꯦ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯝꯄꯣꯛꯅ ꯆꯅꯨꯕꯨ ꯄꯨꯗꯨꯅ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯊꯥꯖꯒ ꯊꯕꯥꯒꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯊꯥꯖꯅ ꯇꯥꯆꯧ ꯀꯅꯥꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅꯣ ꯇꯥꯆꯧꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯁꯤꯕꯣ ꯊꯕꯥꯅ ꯍꯥꯏꯌꯨꯅꯦ ꯑꯆꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯇꯣꯝꯄꯣꯛ ꯈꯔ ꯏꯀꯥꯏꯅ ꯏꯃꯥ ꯃꯥꯁꯦ ꯑꯩꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯔꯛꯂꯕ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥ ꯉꯛꯅ ꯍꯥ ꯅꯨꯄꯤ ꯃꯆꯥꯁꯦ
ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕ ꯄꯨꯔꯛꯂꯤꯅꯤ ꯍꯥꯏꯕ ꯏꯃꯥꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯊꯥꯖ ꯅꯣꯛꯂꯒ ꯍꯣꯏ ꯏꯃꯥ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ ꯑꯗꯨ ꯇꯥꯆꯧ ꯏꯅꯝ ꯑꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯡꯕꯗꯗꯤ ꯑꯉꯥꯡ ꯃꯥꯜꯂꯤ ꯆꯅꯨꯅ ꯑꯩꯔꯣ ꯏꯆꯦ ꯑꯩꯗꯤ ꯆꯍꯤ 14 ꯆꯪꯉꯛꯏꯅꯦ ꯊꯥꯖ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯇꯥꯆꯧ ꯏꯅꯝ ꯑꯁꯤꯗꯤ ꯑꯩꯅ ꯆꯍꯤ 9 ꯍꯜꯂꯦꯅꯦ ꯐꯖꯗꯧꯔꯤ ꯊꯕꯥꯅ ꯌꯥꯔꯦ ꯅꯣꯏ ꯂꯣꯏꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯏꯃꯥ ꯃꯄꯥꯅ ꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇ ꯐꯝꯍꯧꯈꯤꯒꯦ ꯇꯣꯝꯄꯣꯛꯅ ꯊꯥꯖ ꯅꯅꯝ ꯑꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯍꯣꯏ ꯇꯥꯆꯧ ꯏꯅꯝꯃ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯆꯅꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯆꯅꯨ ꯆꯪꯈ꯭ꯔꯕꯗ ꯊꯕꯥ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕꯨ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯥꯔꯛꯂꯤꯔ ꯍꯥꯏꯕꯅꯦ ꯐꯔꯛꯄ ꯅꯠꯇꯦ ꯀꯔꯥꯏꯗꯒꯤ ꯏꯃꯥ ꯅꯪ ꯁꯨꯕ ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯏꯃꯥꯅ ꯊꯥꯖꯗ꯭ꯔꯒ ꯅꯃꯧ ꯅꯨꯄꯤꯗ ꯍꯪꯒꯦꯁꯨ ꯍꯪꯉꯨ ꯏꯃꯨꯡꯗꯅ ꯊꯥꯖꯅ ꯆꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯈꯣꯏꯇꯥꯆꯧꯒ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯆꯦ ꯑꯩꯒ ꯅꯣꯏ ꯇꯥꯇꯣꯝꯄꯣꯛꯒ ꯈꯪꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯃꯥꯏ ꯆꯦꯜꯂꯛꯏꯕ ꯑꯗꯨꯕꯨꯔꯣ ꯇꯥꯇꯣꯝꯄꯣꯛꯀ ꯑꯩꯈꯣꯏ ꯏꯆꯦꯒ ꯈꯪꯅꯕꯅꯤ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ ꯇꯥꯇꯣꯝꯄꯣꯛꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯁꯦ ꯍꯥꯏꯔꯒ ꯆꯦꯜꯂꯤꯅꯦ ꯊꯥꯖ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯈꯣꯏꯇꯥꯆꯧꯁꯦ ꯈꯗ꯭ꯔꯛꯇꯤ ꯐꯖꯅ ꯍꯩꯕ ꯖꯥꯠꯅꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯍꯥꯏꯖꯤꯜꯂꯒ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯛꯑꯦꯕ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯁꯤꯗ ꯏꯅꯝꯃ ꯀꯧꯗꯣꯏꯁꯤꯅꯤ ꯍꯦꯟꯅ ꯇꯟꯈ꯭ꯔꯦꯗ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯃꯥꯜꯒ ꯑꯍꯜ ꯑꯅꯤ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯆꯅꯨꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯝꯃꯤ ꯆꯅꯨꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯅ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯄꯥꯎ ꯍꯩꯗꯣꯛꯄ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯊꯕꯥ ꯃꯄꯨꯔꯣꯏꯕꯕꯨ ꯎꯕꯗ ꯃꯣꯏ ꯃꯄꯥ ꯀꯩ ꯍꯥꯏꯅꯔꯛꯂꯒꯦ ꯑꯩꯈꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯉꯔꯥꯡꯇꯁꯨ ꯃꯆꯦꯗꯣ ꯆꯦꯟꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡꯗꯣ ꯌꯥꯝꯅ ꯁꯥꯎꯍꯧꯋꯤ ꯑꯗꯨꯗꯤ ꯃꯣꯏ ꯃꯄꯥ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯏꯟꯊꯣꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯏꯅ ꯍꯣꯡꯕꯗ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀ ꯆꯅꯨꯒꯗꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯂꯝꯃꯤ ꯆꯅꯨꯗꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯑꯉꯥꯡꯗꯧꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯌꯨꯛꯅꯤ ꯊꯕꯥꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯁꯨꯃꯥꯡ ꯋꯥꯏꯗꯨ ꯇꯩꯔꯤ ꯏꯆꯥ ꯅꯨꯄꯤ ꯑꯁꯤ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯏꯆꯥ ꯅꯨꯄꯥꯁꯤꯅꯅꯦ ꯃꯧꯅꯦꯅ ꯈꯣꯝꯅꯝ ꯐꯥꯎ ꯀꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯗ ꯑꯃ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯅꯤ ꯁꯨꯖꯤꯜꯂꯛꯂꯤꯕ ꯊꯕꯥ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯃꯤꯒꯤꯅ ꯃꯃꯧ ꯐꯪꯂꯒ ꯅꯨꯡꯉꯥꯏ ꯍꯥꯏꯅꯩ ꯑꯩꯅ ꯃꯧ ꯐꯪꯂꯒꯅꯅꯦ ꯍꯦꯟꯅ ꯋꯥꯔꯦ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯝ ꯇꯩꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯂꯤꯕꯗꯨꯅ ꯑꯉꯥꯡꯈꯩꯗꯤ ꯎꯗꯦ ꯃꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯔꯅꯦ ꯍꯣ ꯍꯧꯒꯠꯇ꯭ꯔꯤ ꯅꯆꯥꯁꯨ ꯅꯃꯧꯁꯨꯅꯦ ꯂꯣꯏꯅ ꯇꯨꯝꯂꯤ ꯅꯍꯥ ꯃꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯍꯅꯨꯕꯤ ꯑꯩꯅ ꯂꯝ ꯇꯩꯔꯤꯕꯁꯤꯅꯤ ꯊꯦꯡꯂꯦꯅꯦ ꯅꯆꯥ ꯅꯃꯧꯁꯤꯡꯗꯨ ꯍꯧꯗꯣꯛꯎꯅꯦ ꯌꯥꯍꯧ ꯊꯦꯡꯃꯟꯈ꯭ꯔꯦ ꯃꯁꯥꯁꯤꯡꯗꯨ ꯑꯃꯠꯇ ꯐꯔꯔꯣꯏ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯣꯝꯄꯣꯛꯅ ꯇꯥꯔꯗꯨꯅ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯁꯤ ꯍꯧꯒꯠꯂꯨ ꯏꯃꯥꯁꯦ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯁꯣ ꯑꯁꯨꯛ ꯏꯪꯕꯁꯤꯗ ꯍꯧꯒꯠꯄꯒ ꯉꯝꯃꯔꯣꯏ ꯍꯧꯒꯠꯀꯦ ꯍꯥꯏꯔꯒ ꯅꯨꯄꯥ ꯅꯪ ꯀꯣꯛ ꯍꯧꯒꯠꯂꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯍꯧꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯈꯤ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯩꯗ ꯍꯧꯒꯠꯆꯍꯧꯔꯒꯦ ꯏꯃꯥꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯍꯧꯒꯠꯈꯤꯔꯝꯃꯤ ꯊꯕꯥ ꯃꯆꯥꯅꯨꯄꯥꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯧꯗꯤ ꯇꯨꯝꯍꯧꯔꯤꯕ꯭ꯔꯥ ꯇꯨꯝꯍꯧꯔꯤꯃ ꯑꯩꯅꯗꯤ ꯍꯧꯗꯣꯛꯂꯝꯂꯕꯅꯤ ꯅꯆꯜ ꯅꯨꯄꯤ ꯏꯃꯥ ꯁꯥꯕꯤꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯝꯃꯨ ꯃꯈꯣꯏ ꯑꯅꯤ ꯂꯩꯅ ꯍꯅꯨꯕꯤ ꯑꯩꯅ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤꯍꯦ ꯇꯣꯝꯄꯣꯛ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯏꯃꯥ ꯑꯩꯁꯨ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯅꯗꯦ ꯍꯥꯏꯕꯅꯤ ꯍꯥꯏꯅꯤꯕ ꯅꯪ ꯌꯥꯝ ꯍꯥꯏꯅꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯪꯁꯦ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯕꯣꯏ ꯈꯟꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖꯁꯨ ꯍꯀꯥꯝ ꯆꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯧꯗ ꯂꯥꯡꯂꯒ ꯁꯨꯝ ꯂꯩꯔꯤꯕ ꯁꯤꯕꯣ ꯏꯃꯥ ꯁꯥꯕꯤ
ꯅꯪ ꯍꯧꯗꯤ ꯍꯧꯒꯠꯂꯛꯂꯦꯗꯅ ꯑꯩꯕꯨ ꯍꯧꯒꯠꯂꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯇꯨꯝꯃꯨꯁꯨ ꯍꯥꯏꯔꯣꯏ ꯏꯃꯥ ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯔꯦ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯍꯥꯟ ꯑꯣꯏꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯝ ꯇꯩꯒꯗꯕꯗ ꯍꯅꯨꯕꯤ ꯑꯩꯅ ꯑꯣꯏꯅ ꯇꯩꯗꯨꯅ ꯂꯩꯔꯦ ꯏꯅꯝꯃ ꯀꯣꯛ ꯇꯩꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯃꯆꯥꯗꯤ ꯎꯗꯦ ꯇꯥꯆꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯃꯆꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯒꯠꯇ꯭ꯔꯤ ꯏꯪꯉꯦ ꯍꯥꯏꯗꯨꯅ ꯇꯨꯝꯍꯧꯕꯅꯤ ꯇꯥꯆꯣ ꯅꯪꯁꯨ ꯏꯅꯝꯃꯗꯣ ꯈꯔ ꯉꯥꯡ ꯌꯥꯔꯤꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯃꯧ ꯃꯥꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯑꯃꯠꯇꯁꯨ ꯇꯧꯗꯦ ꯌꯥꯍꯧꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯂꯤꯕ ꯇꯥꯆꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇ꯭ꯔꯤꯉꯩꯗ ꯏꯅꯝꯃꯗꯣ ꯉꯥꯡꯖꯧꯀꯣ ꯇꯥꯆꯣ ꯊꯕ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯍꯣ ꯏꯃꯥ ꯁꯥꯕꯤ ꯅꯪꯅ ꯏꯃꯥ ꯁꯥꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯏꯗꯀꯣ ꯅꯪꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯀꯥꯏꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯌꯥꯏꯗꯅ ꯑꯗꯨꯒꯁꯨ ꯃꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯀꯥꯏꯗꯅ ꯉꯥꯡꯕꯁꯨ ꯁꯥꯔꯤꯅꯦ ꯍꯣꯏ ꯏꯃꯥ ꯅꯆꯥꯅ ꯌꯥꯍꯧ ꯊꯦꯡꯂꯤꯕꯁꯤꯗꯤ ꯍꯌꯦꯡ ꯋꯥꯏ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯊꯦꯡꯂꯤꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅꯅꯦ ꯍꯩꯅꯕꯤ ꯊꯝꯒꯗꯕꯅꯤꯅꯦ ꯑꯁꯨꯝꯅ ꯊꯕꯥꯒ ꯊꯥꯖꯒꯗꯣ ꯉꯥꯡꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯔꯤ ꯆꯅꯨꯅ ꯏꯆꯦ ꯃꯅꯤꯡꯗ ꯅꯣꯕꯥꯞ ꯄꯥꯟꯕꯗꯣ ꯍꯦꯛꯂꯒ ꯃꯦꯠꯂꯒ ꯆꯥꯁꯤꯔꯥ ꯆꯥꯁꯤ ꯌꯥꯏꯅꯦ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯔꯤꯕꯗꯣ ꯀꯧꯒꯅꯨ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯆꯍꯤ ꯍꯜꯂꯕꯁꯨ ꯏꯕꯨꯡꯅ ꯂꯧꯔꯕꯅꯤꯅ ꯏꯅꯝꯃ ꯊꯣꯛꯏ ꯑꯗꯨꯅ ꯏꯆꯦ ꯀꯧꯒꯅꯨ ꯊꯥꯖ ꯀꯧ ꯆꯅꯨ ꯍꯥꯏꯐꯦꯠ ꯁꯨꯒꯠꯇꯨꯅ ꯃꯤꯡ ꯀꯧꯕ ꯇꯜꯂꯤꯗ ꯏꯆꯦꯗꯨꯝ ꯀꯧꯒꯦ ꯀꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯍꯣꯏ ꯀꯧꯔꯔꯣꯏ ꯏꯆꯦ ꯑꯃꯨꯛꯁꯨ ꯀꯧꯔꯤ ꯑꯩꯅ ꯀꯧꯒꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯥꯎꯏ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯆꯜ ꯅꯨꯄꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯔꯤꯕꯗꯨ ꯎꯕꯗ ꯆꯜꯇꯣꯝꯕꯤ ꯇꯥꯆꯧꯅ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯂꯩꯔꯛꯄꯅꯤ ꯅꯅꯝꯃꯒ ꯆꯥꯃꯤꯟꯅꯧ ꯊꯥꯖꯅ ꯅꯣꯡꯃꯇ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯛꯇꯕ ꯏꯕꯨꯡꯁꯦ ꯏꯅꯝꯃ ꯂꯥꯛꯄꯗꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯂꯩꯔꯛꯏꯀꯣ ꯏꯁ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯜꯂꯝꯕ ꯑꯗꯨꯗ ꯂꯩꯔꯛꯄꯅꯤ ꯆꯅꯨꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥꯗꯨ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟꯗꯨ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯣ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒꯁꯦ ꯍꯥꯟꯅ ꯆꯥꯔꯁꯤ ꯕꯣꯔꯥ ꯏꯪꯈ꯭ꯔꯗꯤ ꯍꯥꯎꯔꯔꯣꯏ ꯑꯁꯨꯝꯅ ꯆꯅꯨꯒ ꯊꯥꯖꯒꯗꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯅꯨ ꯁꯤꯡꯖꯨꯗꯨ ꯍꯨꯛꯇꯨꯅ ꯁꯤꯡꯖꯨꯁꯤꯗꯤ ꯌꯥꯝ ꯍꯥꯎꯏꯍꯦ ꯃꯣꯔꯣꯛꯀꯁꯦ ꯁꯥꯇꯛ ꯇꯧꯔꯒ ꯍꯥꯎꯇ꯭ꯔꯅꯤ ꯊꯥꯖ ꯍꯥꯎꯏ ꯏꯅꯝꯃ ꯃꯆꯥ ꯇꯣꯝꯄꯣꯛ ꯅꯣꯛꯂꯒ ꯅꯣꯏ ꯑꯅꯤ ꯁꯤꯡꯖꯨꯗꯨ ꯆꯥꯃꯤꯟꯅꯍꯧꯔꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯐꯤꯔꯣꯜꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯁꯤꯡꯖꯨꯗꯣ ꯍꯥꯎꯅ ꯆꯥꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯖꯅ ꯆꯥꯛ ꯊꯣꯡꯂꯤ ꯆꯅꯨꯅ ꯍꯦꯟꯖꯥꯡ ꯁꯦꯝꯂꯤ ꯊꯥꯖꯅ ꯏꯅꯝꯃ ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯆꯥꯛꯀ ꯑꯃꯨꯛꯐꯥꯎ ꯊꯣꯡꯉꯛꯇ꯭ꯔꯣ ꯊꯣꯡꯉꯛꯇꯦꯗ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯏꯃꯥꯒ ꯏꯆꯦꯒꯅ ꯑꯗꯨꯝ ꯊꯣꯡꯉꯤ ꯑꯩꯗꯤ ꯁꯨꯛꯊꯣꯡ ꯊꯣꯡꯗꯦ ꯑꯩꯗꯤ ꯑꯉꯥꯡ ꯃꯌꯥꯝꯒ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯛꯏ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯩꯖꯤꯟꯒꯗꯕꯅꯤ ꯈꯔ ꯂꯩꯔꯗꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯅꯝꯃꯅ ꯂꯣꯏꯅ ꯇꯧꯍꯧꯗꯣꯏꯅꯤ ꯅꯪꯕꯨ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯣ ꯀꯣꯏ ꯀꯩꯅꯣ ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯏꯅꯝꯃꯅ ꯌꯨꯝ ꯄꯥꯜꯂꯛꯂꯒ ꯑꯩꯅ ꯅꯨꯄꯥ ꯀꯃꯥꯏ ꯀꯣꯏꯔꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯅꯣꯏ ꯇꯥꯆꯧꯒ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯛꯄꯁꯨ ꯅꯠꯇꯅ ꯅꯣꯏ ꯇꯥꯆꯧꯅ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯍꯥꯏꯖꯤꯜꯂꯒ ꯆꯦꯜꯂꯛꯄꯅꯤ ꯑꯗꯣ ꯏꯅꯝꯃ ꯅꯪ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯒ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯗꯣ ꯅꯣꯏ ꯇꯥꯆꯧꯁꯦ ꯐꯗꯤ ꯌꯥꯝꯅ ꯐꯩ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯔꯤ ꯃꯈꯩꯁꯨ ꯄꯤꯖꯩꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯣꯏ ꯇꯥꯆꯧꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯩꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤꯅ ꯍꯥꯏꯕ ꯅꯣꯏ ꯇꯥꯆꯧꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯣꯟꯅ ꯂꯩꯔꯛꯂꯒ ꯄꯤꯖꯔꯤꯕ ꯌꯥꯝ ꯍꯥꯎꯖꯅꯤ ꯑꯩꯅ ꯌꯦꯟ ꯃꯈꯣꯡꯒ ꯆꯤꯛꯄꯁꯤꯗꯤ ꯊꯥꯖꯗꯨ ꯃꯅꯝꯃꯒꯤ ꯋꯥꯗꯨꯗ ꯈꯤꯇꯪꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯩꯈꯣꯏ ꯈꯪꯍꯟꯗꯕꯤ ꯌꯥꯝ ꯇꯧꯔꯤꯖꯥꯠꯅꯤꯅꯦ ꯊꯥꯖ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯇꯨ ꯊꯤꯔꯕꯅꯤꯅ ꯃꯆꯜꯒ ꯄꯤꯖꯅꯤꯡꯗ꯭ꯔꯦꯕ ꯃꯇꯨꯗ ꯂꯣꯟꯅ ꯂꯣꯟꯅ ꯄꯤꯖꯔꯤꯅꯦꯕ ꯃꯤꯅ ꯍꯥꯏꯕꯗ ꯆꯨꯝꯃꯤ ꯅꯨꯄꯤ ꯊꯤꯔꯗꯤ ꯃꯆꯜ ꯃꯆꯦ ꯅꯨꯡꯁꯤꯔꯛꯂꯣꯏ ꯍꯥꯏꯕꯗꯣ ꯊꯥꯖꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯃꯕꯨꯡꯅ ꯍꯪꯂꯤꯕꯗꯨ ꯊꯥꯖꯗꯤ ꯈꯨꯝꯂꯝꯗꯦ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯊꯃꯣꯏꯗꯁꯨ ꯃꯕꯨꯡꯕꯨ ꯋꯥꯔꯧꯖꯔꯝꯃꯤ ꯆꯅꯨꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯦ ꯉꯥ ꯑꯃꯒ ꯇꯥꯎꯔꯤ ꯑꯗꯨꯗꯤ ꯍꯥꯎꯅꯤꯍꯦ ꯆꯜꯇꯣꯝꯕꯤ ꯏꯔꯣꯟꯕꯗ ꯍꯥꯎꯅ ꯂꯣꯜꯂꯨ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯣꯔꯣꯛ ꯀꯪꯁꯥ ꯁꯥꯟꯒꯅꯨ ꯍꯥꯎꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦ ꯅꯪꯅ ꯊꯣꯡꯕꯁꯦ
Nahan makai oiradi thazadu machin khumakladabani. Adubu ngasidi machin khumaklamdi. Magi thokpa ama tauduna tumina lairami. Madu ubada tompokna asumna hangai. Chaltombe, nangbu ngasidi kaidawrage? Nachinga kalaktribaduna. Thaja mabungdadi yengdabi hairi. Kaishu taude. Tompoksu majalgi nahan makhaiga manadaba mataudo ubada kaidawrabano haina khalami. Asumna chak loiduna makhoi puna chakdu charami. Nahan kai chak chabada wayamna ngangba thajadu ngasidi walang amata nganglamdi. Domina magi chabam thokpa chakdu charami. Thabana kaidawri ngasidi aikhoi ma sabisi walang amata ngangdribasina lai ko ungnaraba jala. Thaja sauna aina wa ngangdabase ima nangnabu yekpro chakamta charoi asi haiduna makhoto hamduna chakki. Thazagi ngasigi matau aduda mayamdo ingangaklammi. Tomana Mama nang si onthuida icha tombise sak chadana chakhrene. Tompokna hai soibani aikhoi chaltombise ngasidi kaino mai tawtobi masaga nungai jala. Ho kaishu tawramoi tha siramdai gine tha si thanau haurakli boiramgani. Tomal magi nupida yengladuna yari mama chak tu tumina chaw hanu thangdane chai yamna niganu ko. Chanudi ngasai makai hainaribado karimta changlamde. Aduna hairi ima thazigi sakta yauriba nga atawbase ai charage. Hoi hoi charo. Chanudu thazigi chaklukta yauriba nga atawbudu lauduna hauna charami. Mathangi numitni thazadu puremba unanaba ningthizana keraduna thoklai. Madu ubada chanuna Thaja karaida chatoino inama nanau nupa lakane haye ngaihak thokluge tawbane. Adude ai silake sak khangnaba oina. Inamadi laklano migi mamangda phajadi tajawna khanglaga aingonda mungangni. Iyumda sum leibase talleba aishu lake. Mana haimanbaduda Thaja suyarami. Asumna Thajaga chanuga du laklammi. Khongnang makhongda purembasu Thajabu ngaiduna leirami. Purembadu tung onthoktuna leibana Thaja hoina laklibadu uramdi. Thaja nokphe tawduna ta puremba kayam koirage lakpa. Purembadu mamaidu tapna leishilakduna nokmi tawduna ngayak oiri. Chanudi purembagi masak matau phajabadu ubada purembada pungaw ngawkhirami. Mamit kopkaniga kawba makai purembada yenglami. Puremba chanuda hairap yenglaga Thajada onchinduna mana nanau nupiro aikhoi inamani ta puremba aikhoi ta chawgi nupini aidi khangludre itaima saunuko. Chanu nokmi tawduna saudeda ada nangse sakyam phajai aidi nang ubada thamoigase kainom tawre. Chanuna hairakliba wadu tabada Thajaga purembagadu ngakna yengnarami. Chanuna ta puremba nang heng sula uko aikhoi Thaja ibani thoklake. Thaja mana purembada yengduna nokmi tawribadu ubada khangi Chanuna purembabu pame haiba. Thaja manama chanuda yengduna inama chalasi ta chaw thaba khala mani ta puremba kona mak thengnarasi aikhoi muk changkhrage ko. Hoi chang. Chanuna ngaihak wari sagi si kaino thoklakpada sungaire inama la'o haiba ta chaw hala mani haiba. Asi haiduna Thajana manama chanubu chingduna puraga chatkirami. Puremba Thajana manama chingduna chatkibadu uraga matomda asumna haijahawi. Moi manama shidi aroibini ha. Namit asidagi chanudu purembagi wakalda khanduna leirami. Nokmi tawduna adumak leirami. Chanuna tawribadu yum aduda leiriba mising adusu khanglibani. Thabana handakte aikhoi mause kaino mai tawtaw nokmi tawduna adum le masibu lai ko ungnaraba jala khangdene. Thajana ho namong nupi se irang ama tawrabani ta chawda hairaga ningthina warakhalu atopa nupa tamuk chengkhrabadi ikai phirup khumjani. Hai karino nangna marol mari samnadaba wa mayam ngangliba aduna taningde ko. Ho aina nganglibase soidrabani khullai kai mamangdu sopchani. Asi hairamduna Thajadu imongda changkhirami. Thaba wakhalda asumna khalli hai so haibani mausina handak tawrakliba mawong matawse aisu singnaribani achawbada hairaga section sena handaba yade
ꯑꯉꯥꯡꯒ ꯑꯣꯏꯔꯤ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯁꯤꯕꯅ ꯐꯔꯦ꯫ ꯊꯕꯥꯗꯣ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯊꯥꯖꯅ ꯄꯨꯔꯦꯝꯕ ꯎꯅꯕ ꯆꯠꯄꯗ ꯑꯃꯨꯛ ꯍꯟꯅ ꯆꯅꯨꯕꯨ ꯄꯨꯈꯤꯗ꯭ꯔꯦ꯫ ꯄꯨꯔꯦꯝꯕꯒ ꯎꯅꯕ ꯆꯠꯂꯕꯁꯨ ꯆꯅꯨꯗꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯊꯥꯖꯅ ꯀꯦꯔꯒ ꯆꯠꯈꯤꯕꯗꯨꯗ ꯆꯅꯨꯁꯨ ꯇꯨꯃꯤꯟꯅ ꯊꯥꯖꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯊꯥꯖꯒ ꯄꯨꯔꯦꯝꯕꯒꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯅꯣ! ꯑꯩꯉꯣꯟꯗꯅ ꯃꯥꯒꯤ ꯃꯇꯥ ꯐꯖꯗꯣꯟ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤꯅꯦꯕ, ꯑꯗꯨꯒ ꯃꯥꯅ ꯇꯥ ꯄꯨꯔꯦꯝꯕꯒ ꯎꯅꯔꯒ ꯂꯩꯔꯝꯗꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯇꯥ ꯄꯨꯔꯦꯝꯕꯗ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯌꯨꯝꯗ ꯁꯨꯛꯍꯟ ꯍꯜꯂꯣꯏ꯫ ꯆꯅꯨꯁꯨ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯦꯝꯕ ꯊꯥꯖꯗ ꯌꯦꯡꯗꯨꯅ, ꯊꯥꯖ, ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯇꯥꯆꯧꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯦꯜꯂꯁꯤ꯫ ꯌꯨꯝꯗ ꯏꯃꯥꯅ ꯃꯧ ꯄꯨꯁꯤꯜꯂꯣꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯇꯥ ꯄꯨꯔꯦꯝꯕ, ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ꯫ ꯊꯥꯖ, ꯑꯩꯅ ꯅꯪ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤꯀꯣ꯫ ꯅꯪꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔꯁꯨ ꯈꯪꯕꯗꯤ ꯌꯥꯕꯅꯤ꯫ ꯇꯥ ꯄꯨꯔꯦꯝꯕ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯐꯔꯦꯁꯦ, ꯑꯩ ꯏꯃꯥꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯗꯨꯅꯦꯕ꯫ ꯑꯗꯨꯗꯤ ꯇꯥ ꯄꯨꯔꯦꯝꯕ, ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯊꯥꯖꯁꯨ ꯆꯠꯈꯤ꯫ ꯊꯥꯖ ꯆꯠꯈꯤꯕꯒ ꯆꯅꯨꯗꯨ ꯄꯨꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯄꯨꯔꯦꯝꯕꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯆꯅꯨꯅ ꯄꯨꯔꯦꯝꯕꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯥ ꯄꯨꯔꯦꯝꯕ! ꯄꯨꯔꯦꯝꯕ ꯃꯥꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯆꯅꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ, ꯏꯇꯩꯃ! ꯆꯅꯨ ꯄꯨꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯇꯥ ꯄꯨꯔꯦꯝꯕ, ꯑꯩ ꯉꯁꯤꯗꯤ ꯇꯥ ꯄꯨꯔꯦꯝꯕꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯈꯔꯗ ꯍꯥꯏꯖꯒꯦ꯫ ꯄꯨꯔꯦꯝꯕ ꯉꯛꯅ, ꯀꯩ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯏꯇꯩꯃ? ꯇꯥ ꯄꯨꯔꯦꯝꯕ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯀꯩꯅꯣ ꯏꯇꯩꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯇꯩꯃꯁꯦ ꯅꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤꯅ ꯍꯥꯏꯕꯁꯦ ꯏꯇꯩꯃ ꯀꯥꯎꯔꯕ꯭ꯔꯥ? ꯇꯥ ꯄꯨꯔꯦꯝꯕ, ꯑꯩꯒ ꯇꯥ ꯇꯣꯝꯄꯣꯛꯀ ꯅꯨꯡꯁꯤꯅꯗꯨꯅ ꯆꯦꯟꯕ ꯅꯠꯇꯦ꯫ ꯇꯥ ꯇꯣꯝꯄꯣꯛꯅ ꯑꯩꯕꯨ ꯁꯤꯡꯖꯨ ꯂꯩꯕꯤꯒꯦ ꯍꯥꯏꯖꯤꯜꯂꯒ ꯑꯩꯕꯨ ꯆꯦꯟꯈꯤꯕꯅꯤ꯫ ꯑꯩ ꯃꯥ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯇꯥ ꯄꯨꯔꯦꯝꯕꯕꯨꯅꯤ꯫ ꯏꯇꯩꯃꯅ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯇꯥ ꯇꯣꯝꯄꯣꯛꯀ ꯏꯇꯩꯃꯒ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯏꯇꯩꯃ, ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕ ꯃꯇꯝꯗ ꯇꯨꯡꯗ ꯀꯩ ꯂꯩ ꯃꯥꯡꯗ ꯀꯩ ꯂꯩ ꯌꯦꯡꯂꯒ ꯆꯦꯛꯁꯤꯟꯅ ꯊꯥꯡꯒꯗꯕꯅꯤ꯫ ꯇꯥ ꯇꯣꯝꯄꯣꯛꯅ ꯏꯇꯩꯃꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯁꯨ ꯊꯥꯖꯅ ꯇꯝꯕꯗꯒꯤ ꯑꯩ ꯈꯪꯉꯤ꯫ ꯏꯇꯩꯃꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯔꯦꯝꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯨꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯃꯥꯅ ꯈꯜꯂꯨꯔꯤꯕꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦ ꯃꯀꯨꯅ ꯃꯥꯕꯨ ꯀꯌꯥꯗ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯃꯗꯨ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯄꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯆꯅꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯅꯨꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯅꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯑꯉꯥꯟꯕ ꯀꯣꯔꯧ ꯃꯍꯥꯛꯄꯨ ꯈꯣꯏꯔꯝꯖꯔꯝꯃꯤ꯫ ꯊꯕꯥꯅ ꯍꯧꯒꯠꯂꯛꯄꯗ ꯂꯝꯇꯨ ꯋꯥꯏ ꯇꯩꯗꯨꯅ ꯗꯨꯛ ꯀꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯕꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯃꯈꯨꯠꯅ ꯅꯣꯏꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯅꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯅꯨ ꯑꯗꯨ ꯃꯧ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯐꯤꯖꯣꯜꯗ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥ, ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ, ꯅꯃꯧ ꯆꯥ ꯍꯩꯖꯔꯛꯂꯒꯦ꯫ ꯊꯕꯥ ꯃꯃꯧꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯃꯧ, ꯏꯃꯥꯅ ꯉꯁꯤ ꯎꯔꯤꯕ ꯑꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯏꯃꯥꯕꯨ ꯈꯪꯗ꯭ꯔꯦꯅꯦꯍꯦ꯫ ꯏꯃꯥ, ꯅꯃꯧꯅ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯂꯨꯗ꯭ꯔꯦ꯫ ꯑꯄꯪꯕꯤ ꯅꯃꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯧꯅ ꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯃꯥ ꯄꯦꯜꯂꯦ꯫ ꯑꯁꯨꯝꯅ ꯆꯅꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯊꯥꯖꯒ ꯄꯨꯔꯦꯝꯕꯒꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯆꯅꯨꯒ ꯇꯣꯝꯄꯣꯛꯀꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯊꯕꯥꯒ ꯇꯣꯃꯥꯜꯒꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯕ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫